control obesity, cancer, paralysis, brain tumor, body swelling, menstrual disorder, eye problem, snoring, skin disease, anti-aging, asthma, tooth bleeding, bone fracture, hair falls, deep sleep, hairiba makhal kayagi anabasing pahanba ngami. Hairiba polam asi amutang sizinabiduna yengbiyu. Adongi firep amana adongi punsida ahongba kaya purakani. Akupa marol gidamak mobile number 9422826405 loinana 8806602772. Sizinabiyu biomagnetic mattress pad amadi biomagnetic water energy pad loinana biomagnetic bracelet. The Midfield School, National Highway 102, near Sarojini Oil Pump, Khangabo, Thoubal District, Manipur. Midfield School ki academic session 2022-23 ki playgroup tagina class 1 fawba ki admission hangduk chari. Special offer for this academic session. Satra khudima ki uniform free da pijagani. Todo hindana khanaba facilities ke amaram schools ki pijagani. Modern classroom with modern amenities, smaller and attentive classroom, healthy and happy environment, passionate and experienced teacher, activity-based learning for young minds, use of modern education aids, transport facility. Hena kopa marol khangbinung labadi 8798502800 amukahna 8798502800. The Midfield School, National Highway 102, near Sarojini Oil Pump, Khangabo. The Midfield School ki oina Head Mistress natraga Headmaster haribasi ki fam ahangba ama kokjari. Postgraduate from recognized university with BEd. Loinana pre-primary teacher. Post masing ani. Mother for kindergarten. Post masing ama. Caretaker chakrida. Post masing ama. Ahangba fam sing asi pupambi basinga. The Midfield School da laktuna tanabiyu. Layingzari state amadi national award fonglaba MDZia ulak usamna BP nungsang pokta gastric kaba tang sikpa sinus tonsil asthma khwang naba singli nauri sonthaba khongya saba nupi goiba laina sing layingzari ba mafam mari thokna thamjari ahanbada Kekruvila North AOC opposite Kekrupata ayupung taradagina numidang wairam pung 5 fawba layingzari Anisubada Mayang Imphal Konsak Bazarda ayuk pung 6 tagi ayuk pung 4 fawba layingzari ahum subadana Yaripok Bamo Laikai Kabarstan Rota yumsakisa numit amadi thangza numit khudingi ayuk pung 10 dagina nungthil pung 3 fawba layingzari mari subada All Bazar Zomi Colony Sisipur da layingzari hena kupa marol khangbining basingna call tawbirau 8414825323 amukahana 8414825323. Ahanbada maru oiba pau. Minister taru wasak laukre portfolio di pithoktree. NPP amasung JDU da minister ama phawba pikhidre Thoubal amasung Churachandpur district minister kangle. DMU की mahiroi ahum sokle exam thadana ba warep nakhre. Sizu Hospital की Medical College OPD April 19 dagi hauragani haina Dr. Palin na phongdorakle. Crystal lining chatpasingi yamna maru oiba numit ama oriba Easter Sunday na lakpada India की President Ramnath Kovind na laiba asida lairiba Crystal lining chatpa mipung khuding makta yaifa pausel pirakle. Soina khundari ba I mari sing punsinaba matam oire hari. Delhi da nauna COVID laichat wangkhalakle. CI Samjai MPP gi interim president khankre. April 16 phawbada atonba bill sengdoktrabadi lenga ki paw phonglaroi haide.
कोवैक्सीन कापदगी लेखिदबनी हाइबा महाइरोय लेसाबी अमगिदमक लुपा क्रोर अमगी कंपेंसेशन तालकले नोमिता खोंबान ताबमदा पारी एवार्ड पीरगनी हाइदे हिंदी लोन नंफुदा सनाहननबा थौरांगी मायोक्ता मिपुम पुन्ना खोंजंग चंगसिननबा सेम सादुना लैबियु हाइना UPF ना फोंदोखरे होम मिनिस्टर अमित शाह की वाफम मणिपुर चनबा यारोय हाइन उसिलना फोंदोरकले अमसुंग पौना कैथेल परिंग द गाड़ी खांबा थिंगबगी याथंग फागी तारे खुरुमजरी मॉर्निंग न्यूज़पेपर रीडिंग ताबिरिबा सिंगबु पुष्पारानी लाइसमना तराम नोकजरी ngasi sajibugi tara taruk ni panba inglising ani kungani thoi April ki tarik tara taret nomaiji numit asigi maru oiba pausing miyam da sandok na pijari Chief Minister Nongthombam Biren Lusingba numit kunga tarit ni suraba lengak asida anauba minister taruk hapsinduna ngarang sauthohan khibaga loinana puna minister taragani thoi sukre ngasi Chief Minister N Biren Power Minister TH Biswajit Delhi da Prime Minister unaba chatkadaba leibana makhoi halaklaba matungda portfolio piraba yai lenga asida saugaliba NPP amasung JDU da minister ama phawba pi khidre Churachandpur amadi Thobal district tasu minister kangle ngarang minister oina wasak lokhraba sing BJP gi oina Technopal acidagi mai panglakiba letpau hawkip konthoujam acidagi mai panglakiba Dr Sapam Ranjan Khurai acidagi mai panglakiba L Susildro Sekmai acidagi mai panglakiba Hekham Dingo Nambol acidagi mai panglakiba Thongnawjam Basanta amasung NPF ki oina chingai acidagi mai panglakiba Khasim Basumne Imphal Raj Babal gi Darbar Hall da pangthokkiba wasak lobagi thorom asida Governor Lagani Sana nauna minister oiraklaba adubu thabak paiba masung aron bangakpagi wasak lohanki ngarangi wasak lobagi thorom asida JDU amasung NPP gi MLA khara natana masing suna saruk yakide amasung BJP gi MLA singi manung dasu khara lakpa unakhide Haujik leriba phiba masida BJP gi minister tara amasung NPF gi minister ani yauri lenga asida punna saugatjarabasu JDU NPP KPA amasung independent gi MLA singdi minister phangkhidre wasak lobagi tharomasi loirba matung da paumising na hangba wahangi pakhumda Chief Minister N Biren hai minister masing suna haplabanina lengakna mikhal mamangda miyamda pikhiba thajaba wafam sing adu thaba oina onthoknaba honagani lenga asigi ministerial size sauthokpada matam sangbagi matangda Chief Minister na hai kana bu hangliba minister gi fam asi mensinana bakhanbada phagadage habadu nainari ngaida matam khara sangkhibani nauna minister oina wasak laukraba sing asigi portfolio nomanini asida soidana lauthoklagani district kharadagi karkiba MLA amata minister pibada yaudabagi matangda Chief Minister na hai legadaba minister masing asi punna tarani thoini aduga district na tara tarukni maram asina district khudingmaktagi minister amamam hapada district loinamak hapa konadabani nauna minister oina wasak laukraba letpau hawkip na hai amuhana minister oirakpasi nungaiba phawi jing amasung tamgi marakta leinariba marida marakta pau phawdoknaba watpagi mami hek tabagum tawriba asi thamoida nungaitaba lei masi karam tawraga taisinaba hotnagadagi haina leptana khali lamdam asida ingtha tapthaba laklaba matamda chawkhatpadi masana laksagadabani chingi lamda popi tharibasing asida karam tawna atoppa lambi piraga popi thabagi thabak asi lephangadage haibasida midyang sanghaningi lengang nadrakki mayokta sangsiliba khongjang asi maipa hananaba honasi haiki ADC Ville asi lengang na nauna assembly wafam asi house ta puthokpa delimitation tawraga leirabadi mikhal pangthokpa matam hendokhigadaba leibana madu tawruba matamda lengakna mikhal yeithokningbagi tawba oina khankhigani maram asina
ADC election asi pangthokhanbaga loinana chinggi amasung tamgi interest soktaba amasung constitution gi mityang manungda laiba bill ama sungsoi soidana puthoknaba honase hainasu phongdokhi hiram asigi matangda coordination committee gi mifam pangthokre masina soidana fajaba bill ama puthokani thajai haike Dr. Sapam Ranjan hai lenga asida minister fam pibirakpa asigi damak Chief Minister bu thagatpa phongdokhi lamdam asigi miyam gidama asoba thodang ama sinabiduna chawkhat thorangi lamda yengsinana ba kholongjaba ama pipiba si nungaiba phawi haire DM University ki makhada laiba college singda PG third semester tamliba mahirui singi examination ase April tha asigi manungda assignment mode pangthok piu haiba demand tawraduna mahirui singna university asigi BC gi office da thomjil lakpada police ka chawna muknabadagi mahirui ahum asok apan nangle University na matam lepkraba PG third semester gi offline examination thadana ba mahiroi singna lepna khre thaudo asingarang ayu pung 10 rom tabadagi DM University gi makhada lairiba college sing haibadi DM Science DM Arts DM Commerce amasung GP Women College ta PG third semester tamliba masing yamlaba mahiroi singna University asigi BC gi office ta laktuna authority ki wari sanana ba honaki maduda mahiroi sing asigi representative khara Manipur gi mahiroi lup taruk MSU MSF Desam KSA suk amasung EMS ki thomi singa loinana University gi BC amasung register ga punna phaminaduna pung kaya chupna wari sakhi wari sanabaduda third semester tamliba mahiroi singi makedegi handak pangthokadoriba PG third semester examination asi assignment mota pangthoktuna chaliba tha asigi manungda loisinana ba akanba mawongda pawasi makhata na pijari Taksin Kedubu wafam asida University ki authority singa yanaba purakpa ngamdabadagi wari sanabadu da saruk yaramba mahiroi sing thokhi madudagi mapanda lairamba masing yamlaba mahiroi sing adu thomjilaktuna VC office ki thongjilda matik sadaba BC fam thado u haibana chingba kholaw kaya marum lawkhe tungda police ki ahenba force sing thomjilaktuna mahiroi sing adu mafam adudagi namduna takthoknaba honakhi maduda mahiroi singna yadabadagi chawna umkhanaba thoglakibane loinana muknaba sida striyardagi onthaduna amasung police ki chaina thengbadagi mahiroi ahum asok apan nangki soklaba mahiroi singi manungda mahiroi nupa macha ama Mediland ambulance ta Raj Medicity da puduna laikanakhi loinana muknaba tuda asok apan nanglaba mahiroi nupi macha ama sukhudakta police ki gypsy amada Raj Medicity phawba pukhatuna laikanakhi haire irang adu laksinana ba police na akanba wafam ki amarum thamlabasu mahiroi sing adu nungthil pung mari makhai helaba phawba BC office mamangda phamjinduna laiki adubu security ki akanba section thorang lokhatuna BC adu campus la thoktuna chatkhibadagi mahiroi sing adu su kainakhi tungda campus ki mafam amada mahiroi sing adu punsin naduna handak lakliba April kundagi hogadoriba PG third semester gi examination asigi form fill up ase mahiroi amatana tawdaba haina puna warep lawkhe thawdok asigi matangda mahiroi amana pawmising da hai University asida PG tamliba mahiroi sing asi khwadigi yamna marai bakthiba mahiroi oire maramdi department ayambada class ningthina tawbitaba online class tawringai matamda technology ningthina sizinaba haitaba oja kya marum yawbana syllabus ningthina cover tawdaba masida sunatana matam kya
ओजासिंगी तोलोब हेंगतनबा खोंजंग चंगचिंदुना लैखिबा अदुना लाइरिक तंबगी खुलोंगचाबा निंगथिना फंखिद्रबने अतई अतोपा यूनिवर्सिटी सिंगिदी 3rd सेमिस्टर की एग्जामिनेशन लोइदुना 4th सेमिस्टर की क्लास हौनख्रे मखोइगिदी फ्री PhD एग्जामिनेशन सिंगबा थाबगी खुलोंगचाबा फंख्रे अदुबो यूनिवर्सिटी असिगी माहिरोइ सिंगी ओइनदी खुलोंगचाबा सि फंगदना लैरि मरम असिना एग्जामिनेशन असे अथुबा मतमदा असाइनमेंट मोडता पांगथोक्तुना एप्रिल था सिगी मनुंगदा लोइसिंदुना 4th सेमिस्टर की क्लास हौबिगदबने एग्जाम असी असाइनमेंट मोडता पांगथोक्नबा ऑर्डर थोक्त्रबदी फॉर्म फिलअप अमता तौरोय करिगुम्बा माहिरोइ खरना मारनाय की खंदुना फॉर्म फिलअप तौरंबा थोक्लबसु मदुगी अफफता मखोय मसाना पुजगदबनी हाइनासु फोंदोरगले नौना लिंखतखिबा सीजे एकेडमी ऑफ हेल्थ साइंसेस की ओइना मेडिकल कॉलेज OPD लाक्लिबा एप्रिल 19 हौरगनी OPD असिदा PMJAY अमसुंग CMHT की कार्ड पाइबसिंग लेमना लायंगबगी खुलोंगचाबा पीगनी हाइना सिजो हॉस्पिटल एंड रिसर्च इंस्टीट्यूट के चेयरमैन कम मैनेजिंग डायरेक्टर डॉक्टर KS पालिना फोंदोखरे सिजु हॉस्पिटल एंड रिसर्च इंस्टीट्यूट की कॉन्फ्रेंस हॉल दा पांगथोकपा पाउगी मिफम अमदा डॉक्टर पालिन हाई नेशनल मेडिकल कमीशन अयाबा पिरकपदगी पुना महैरोय चामगा यांखैना मिंग चंदुना हौखिबा फेब्रुआरी 13 दगी क्लास हौख्रे मेडिकल कॉलेज OPD असिदा मियामगी खुदोंग चाननबगीदमक अयुक पुंग 9 दगी 13 फाउबा टिकेट कलगा अना लायंगबगी थबक चथबा हौगने लोइनना जनरल मेडिसिन General Surgery, ENT, Orthopedics, Obstetrics and Gynecology, Ophthalmology, Pediatrics, Respiratory Medicine, Dermatology amasung Psychiatric Department sing asi OPD gi khuthangda analayang bagi khulongchaba phangani miyam gi damak yenglaga OPD charge asi lupa chama khaktamak logani OPD asida CMHT amasung PMJAY की बेनिफिशियरी सिंगसु मसिगी खुलोंगचाबा असि लौबा यागनी हाइदि सीजे एकेडमी ऑफ हेल्थ साइंसेस असि अवांग नोंपोक इंडिया दा अमसुंग नोंपोक थंगबा इंडिया की स्टेट सिंगी मनुंगदा स्टेट मसादा लिंखचबा इहान हानबा प्राइवेट मेडिकल कॉलेज ओइरिबनी हाइनसु फोंदोखि इंडिया की अवांग नोंपोक की अरीबा रीजनल पॉलिटिकल पार्टी अमा ओरिबा मणिपुर पीपल्स पार्टी की इंटरिम प्रेसिडेंट खननबा मिखल ngarang पांगथोखिबगा लोइनना सिंगाखम समजाय सिंबु पार्टी की इंटरिम प्रेसिडेंट ओइना खनख्रे हाई कोर्ट ऑफ मणिपुर न पीखिबा ऑर्डर अमगी मतुंग इन चीफ इलेक्टोरल ऑफिसर मणिपुर न ऑर्डर थोक्तुना पांगथोखिबा मिखल असिदा पुन मिरेप अहुम लंबा तौनबदा सिंगाखम समजाय न भोट मसिंग 19 फंगदुना माई पाखिबने मिखल असिदा मिरेप ओखिबा खुराई पुथिबा लैकादगी युमनाम भीम सिंगना भोट मसिंग 19 फंखी ओइनाम वार्ड नंबर 4 दगी एस बोर्जेना भोट मसिंग 19 फंखी लोइनना कियामगई मनिंग लैकादगी सिंगाखम समजायना भोट मसिंग 19 फंखिबने पांगथोखिबा मिखल असिदा NPP की ओइना भोट थादबा याबा इलेक्टर की मसिंग असि 13 ने मसिगी मनुंगदा वोटर ओइना रजिस्टर तौरबा वोटर मसिंगना 94 हाइरि चलिबा सही असिगी जनवरी 18 दा रिट पिटिशन केस नंबर 506 ऑफ 2021 गा मरी लेनना ताखिबा ऑर्डर गा लोइनना पारगा हाई कोर्ट ऑफ मणिपुर ना चाही असिगी मार्च 19 दा पीखिबा डायरेक्टिव की मतुंग इना चीफ इलेक्टोरल ऑफिसर मणिपुर ना अप्रैल 5 अमसुंग 13 दा थोखिबा ऑर्डर गी मतुंग इना मिखल असि ngarang pangthokibani mikhal asida chinga kham samjaibu interim president oina khankhibani hairi
इंडिया हौखिबा जनवरी थादगी कोविड-19 की अहुम सुब वेब की फिबम लाक्सिलक्तुना महौसा की पुंसिदा हंजिनबा हौरक्लबा फिबम असिदा इंडिया की कैपिटल ओरिबा दिल्लीदा नौना अमुक कोविड संदोपगी सांग लेप्तना वांखलकले। प्रेस ट्रस्ट ऑफ इंडिया PTI दगी फंगबा पाउगी मतुंग इना दिल्लीदा हौखिबा पुंकुनगा मरी असिगी मनुंगदा नौना मियोय सामरीगा हुंफुमाथोय लाइचत असि पॉजिटिव ओइबा थेंगनखी लोनना मियोय अनि लाइखिदे हाइदे। मणिपुर की वांग मत सोइन तारीबा अखोगी ई मरी सिंग अमा तोइना पुनसिन मिनदुना अकनबा पांगल अमा सागतपगी मतम अदु हौजिक चपचाना ओइरे हाइना कोलिशन फॉर इंडिजिनस राइट्स कैंपेन सिरका मणिपुर की प्रेसिडेंट सोमोरेंद्रो थोक्सोमना फोंदोखरे। वाफम सिंगरांग इरमदम कनबा पुनबलुप इकलना सिंदुना कोनुंग ममांगदा लैबा इबोयमा सुमांग लीला संगलेंदा हयेंगीदमक येलहौमी अखोई पुलसी हाइबा वाखलोंदा पांगथोखिबा सजीबु खुदोल तंबा इगी खोंगुल लीबगी थौरमदा फोंदोखिबने। थौरम असिदा मोरे जिरी यावना मणिपुर की मपानदगी लाकपा मणिपुरी सिंगदसु अचंबा खुदोल पीदुना इकाई खुमनबा उठखि। थौरमगा मरी लेनना सोमोरेंद्रोना मखाताना हाई इकलना सिलिबा थौरम असिना लापथोकनना लेमिनरिबा इगी मरी सिंगबु पुन्ना उन्नदुना पुकमेन पाउमेन नबगी मतम अमा फंगहली। खुनाई असिदा हौजिक मणिपुरी सिंग मुटखिगद्रा हाइना चाउना मिपाइबा लैनरिबनी अदुबु मपानदा लैरिबा इगी मरी ओइरिबसिंगना पुनसिलकपा तारबदी कनबा ngमगनी हाइबगी थाजबा लै। मणिपुरदा खुंदारिबा फुरुपसिंगी लोन नाट अमदि चटनबिसिंग तपना तपना मांगसिलकले। इंडिया की नेशन अमा सागतनबा होनबदा अखांड भारत हाइबा पांडम की मखादा थबक सिंग पांगथोरकली। मखोइना पांगथोरकलिबा थबक थौरम सिंग असिना इंडिया मनुंगदा लैरिबा अपिकपा फुरुप सिंगदी मांगखिगद्रा हाइबसी चाउना थाजनरिबनी हाइखि। अमरोमदा थौरम असि पांगथोकपगी मतांगदा इकलगी सेक्रेटरी वाहेंगबम लुवांग लैमना फोंदोरकपदा लमदम असिदा लैरिबा येलहौमिसिंग असि मतम खरगी मतुंगदा मुटखिबा याबगी फिबम अमदा लै। ngasi pangthokliba thorom asina lamdam asida khundaminariba phurup khudingmak amato oina lepminaduna apunbagi pangal sagatpada chauna mateng panglagani haikhe। काक्चिंग डिस्ट्रिक्ट की सुगुनु पुलिस स्टेशन कोनबा सुगुनु थोंगदा नहान तुरेलदा तासिनखिबा नुपी अदुगी हक्सांग ngarang ayuk मणिपुर रिभरदगी फंगबा ngamkhre। लैखिद्रबा नुपी असिगी ममिंग अहैबम ओंबी अपाबी चाही हुंफु महाक सुगुनु 1 नंबर 6 दगी अहैबम जुगेश्वर की लोइनबिनी। नुपी असि नहान थोंगदगी तुरेल असिदा तासिनखिबने। महाक केक्सांग अदु फंगनबगीदमक ngarang ayu anganbadagi हौना स्टेट डिजास्टर रेस्पॉन्स फोर्स की टीम अमना तुरेल असिदा कुमदुना थीखि। तुंगदा असिबक्सांग अदु मखोइनि इसिंग मनुंगदगी पुखटलखि हाइना मफम असिदगी फंगबा पाउना फोंदोरकले। इम्फाल म्युनिसिपल कॉर्पोरेशन IMC ना मियामगी चथोक चसिंदा खुलोंग चाहननबगीदमक पौना कैथेल अमसुंग थंगाल कैथेल परिंगदा गाड़ी खांबगी अथिंगबा थमख्रबसु हाइबा लंबिसिंग असिदा हानदगी तादना मियामना लेप्तना अदुमा गाड़ी खामजिनबना कॉर्पोरेशन असिगी याथंग फागी तारे। लंबी परिंग असिदा दुकान फमलिबसिंग अमदि पोट लैबा लाक्लिबा मियामना IMC की अथिंगबगी मायोक्ता हानगुमना अदुमक गाड़ी खांबा थेंगनरी। हानदी IMC की मखादा तोंगान तोंगानबा NGO सिंगना टिकेट लौदुना पोचै लैबा लाकपा अमसुंग दुकान मपु सिंगना पुरकपा 2 व्हीलर अमदि 4 व्हीलर सिंग मागी मफमदा खामहलंबनी। अदुबु IMC ना अथिंगबा थमख्रबा मतुंगददी नोमनिनी खक अथिंगबासी इलमलगसु मतुंग तारकपददी IMC की मखादा लैबा NGO अमतदा टिकेट कक्तना मनिंग तमना खामबा थेंगनरी। IMC की अथिंगबासी की मायोक्ता मियामना मनिंग तमना गाड़ी खामलिबा असिदा कनानसु अथिंगबा पीदबा असिना IMC ना मियामगी याइफननबगीदमक थोगलिबा ऑर्डर असि मियामगी अपामबगी मायोक्ता लैरबरा हाइबसी वाहंग ओइरे।
loinana IMC na miyam gi khudong sanana ba siliba thausil asi aremba tare hanadagi ahongba leiba udre panba yabadi chaliba tha sigi mangada Imphal Municipal Corporation gi Assistant Municipal Commissioner Khetrimayum Gyanendrana thokpa order amada Imphal City manungda miyamna lambi chinbagi khudong chadaba mayoknariba si ko hananabagidamak Thangal Kaithel lomda Ima Kaithel number 1 dagi Khuyathong crossing amasung Pauna Kaithel gi San Medicos Pharmacy dagi Pauna International Market ki aroiba phawbagi lambi paring asida gari khamandana ba order thokibani loinana corporation asina thokpa atopa order amada Thangal Kaithel paringda dukan hanglibasing financial institution singi official sing amasung Kaithel paring asida lariba mipung khudingmak makhoi makhoi gi gari sing naga nalada ayuk pung 5 dagi numidang pung 3 phawba khambagi ayaba pikhibane Saliba tha sigi kunga humdoi phawbgi manungda Manipur gi pauche amadi electronic media singi tonduna lariba advertisement bill sing pithok trabadi mathangi numitagi Manipur lengak BJP amasung Manipur Pradesh Congress Committee gi pau amata phongdaba haina warep nakhre Editors Guild Manipur EGA gi President Khogendro Khomdram Amjuki President Wakhemcha Samjaina Punna Khuyek Piduna Thadorokpa Cherol Amada Manipur gi Media House singi bill sing sengdoktana leiriba asigi matangda Public Sir Editors Guild gi member sing Manipur Hill Journalist Union gi thaupuba sing amasung All Manipur Working Journalist Union Amjugi thaupuba singi oiba mifam ama tha asigi tarik 15 da pangthoktuna kupna khana nainakhre mikhal gi mamangda Congress amadi BJP gi Lupa Lakayagi advertisement sing media house singda Mapangi agency singi Kuthangdagi Haphangi Bani Adubu Mikhalgi process Pumba Loiraduna Anobalengak Amama Pungphana Semba Loiraba Asi Phawba bill Pithoktana Lairiba Asigi Yenglaga April 13 dagi Lengak BJP amadi Congress Party gi Pau Khudingmak boycott Tongnabagi Phirep Laukibani Haide Manipur lengak ki oinasu lupa crore 10 romgi bill haukiba chahi kya ki mamangdagi hongna singdana laklibani haina makhatana phongdorakle Hauzik phawbgi oina COVID vaccine singkap thokpa khaktana tamthiraba leina asidagi ngakthoknabagi amata ngairaba pambai oibagi hongnaba Union amasung State government singna hidak kappa yare hairaba chahi kangnup singi miyo singda COVID vaccine leptana kapthoknarakbagi manung chana Covishield kapkhibi masagi sahi 18 khakta ngaribi post graduate Tamlibi Mahiroi Ama Hidak Asi Kaplubadagi Laikidabani Haiba Thaudok Amagi Matangda Kerala High Court Lupa Crore Amagi Competition Pinanaba Petition Ama File Taurakle Haide Anauba Lengak Sida Mahut Amasung Rural Development and Panchayati Raj ki Thabak Thorom Sing Khakta Natana Education ki Thabak Supuriba Minister Wai Khemcha Nangarang Sainik School Imphal da Chatuna School asigi awat apasing yangsin khibaga loinana hauji school asigi nauna sagaliba auditorium amasung girl hostel gi phibam su yangsin khre Sajibu Inat Ngaikhang Kumhai gi 13 suba thoram ngarang hawdokhibaga loinana Lai oiba panthona huyelan pau pau segi senior reporter Nomita Khongban Tabamda Pari Award piragani haituna laukthokre award asida seloina lupa lising yangkhai phi ama amasung certificate ama yauri haide Numit 10 ni supna sathagada ba Sajibu Inat Ngaikhang Kumhaibu ngarang
Ima Laisem Inat Loisang na Sinduna Hogdokkibaga loinana thauram asigi mapani chalakpa tha asigi kunga mari da award asi khusinagani hainasu lauthokhe. Laiba asigi Home Minister na Hindi lonbu North East ki state singda class 10 faubada compulsory ohengani haina New Delhi da pangthokkiba Parliamentary Official Language Committee gi mifamda phongdokkibadu United People's Front UPF Manipurna yaningde haide. Nagagi hauji India lenga ka chathariba political dialogue asigi interlocutor oriba AK Mishra Nagaland dalaktuna wari sanaba asida mapung oina yauriba Nationalist Council of Nagalim Ishak Muiba amadi Working Committee of National Naga Politics Group NNPG gi lusingba singa wari sanagadauri. Pau asina hai lakadori by April 19 da AK Mishra Nagaland da thunglagani interlocutor oina leramba RN Rabina Tamil Nadu da chatkraba matungda mahakna phamasi paiduna lakpane. Hiram asigi matang da Nagaland gi masak maming takthokningdaba senior official amana hai Seol ama chupna laigadaba mahaki khongchat asigi manungda Naga political issue asigi Parliamentary Core Committee gi mihut singsu unaduna wari sanagani. Parliamentary Committee asida Nagaland Legislative Assembly gi member humfu amadi Parliamenta Nagaland gi member oina lariba MP anisu yauri loinana haukhiba yumja kaisa numita Nagaland gi Chief Minister Naiphiu Riona Prime Minister Narendra Modi amadi Union Home Minister Amit Shah unakhiba laikhre masigi sumathakta Delhi da Naga political issue asigi lariba Parliamentary Core Committee nasu hauzik chathariba wari sanaba sigi khongjel yangsinnaba apamba thamkhrabani amadi NNPG ga center anigi maraktasu wari sanakhre. Adubu IM amadi India lenga ki marakta wari sanaba si loisinanaba honabada IM na taliba tokhaiba Constitution amadi phiran gi wafam center na yadaduna lakli masina maram oiraga waroisin asi laknana bohonabada hujiksu yaningdaba kaya IM gi maikaidagi phongdorak lepane. Ikui kuijingaidasu IM gi chairman Q Tukun su waroisinasi purakpagi wafam pomba India lenga ki khutta leire makhoi gi oiba pamba khudingmak chapchana khangale haikibasu leirabani. Amaromda haukiba sagol se numita IM na thokiba press statement amadasu Nagagi issue asigi matangda wana honarakhiba wafamsing thamkhibaga loinana makhoigi mayokta thabak tauribasingi matangdasu wafam kaya phongdokkiba laikhrabane. Yamna toina thokandaba thodok ama oina Maharashtra gi Thane district da laiba nupa amana mahaki nupi bu breakfast da thum ya halli haiduna hatkhre. Hiramasiga mari leinana police ki paun hai thodok asida laikhidrabi nupi asi Nirmala sahi nifu loinana mahak po hatpada Chennai hariba mapuroiba asina Nilesh Ghat chahi nifu taruk thodok asi nahan irai numitki ayuk pung 4 makhairom tabada thokhi hairi. Accused oriba Nilesh Ghat na numit asigi ayukta mahaki nupi na semba khreshida thum ka hena thaksile haiba wahodagi asangba phi ama sizinaduna hatkibani haina police ki commissioner na phongdorakle. Thodok thokpagi paw hek phangbaga mafam asida police na yausilaba matung laikhidraba nupi asigi haksang manak nakpada leiba lenga ki hospital amada postmortem tawki loinana police na thodok asigi matangda thijinbagi thabak chathaba haukhre amadi Indian Penal Code ki section 302 gi makhada Navghar Police Station na accused asigi mathakta FIR ama register tawkhre. Amaromda hokiba sagol se numitasu Rabodigi mafam amada mamau nupi na ayuki breakfast puthoklakpada cha yaurakte haiduna
makubok aduna nongmaina kaptuna hatkre hairi leikhidrabi nupi asigi pukchep ki sarukta nongmai maruna panduna manak nakpada leiba private hospital amada layeng lamlaba matung leikhidabani haina su police ki pauna phongdorakle Nungtigi phongba pause kharada Smart Society ne Smart Universal Academy Sekmajin Khunau dalaiba school asigi committee sing school asigi hanagi committee member sing Smart Society gi makhada lairaba department kharada transfer tawre haribasi aranba pauni haina school asigi managing committee gi secretary Nongmaithem Sanjoina phongdokhre ngara school asida pangthokiba paugi mifam amada Smart Society ga school asiga haukiba Englishing ani kungi September kunga mathoidagi karigumba hiram amatada mari leinadrabani makhatana aranba pau amadi aranba thawong sandokpiganu haiki hauji class 10 amadi 12 ki exam kanna chatharingai cherak asida asigumba thawong chatharagli basi mahairoi singda asoba chaitheng pibane school asibu muthanaba honabane asigumba thawong asi makhatana chathabirakanu Manipurda lairiba mahairoi singi loop Mahairoigi mama mapasingnasu hiram asida achum aran thijinbiu aranba pauda thajabiganu haina appeal tawkhi India ki Home Minister na Hindi loan bu North East ki state singda class 10 phawba compulsory oihangani haina New Delhi da pangthokiba Parliamentary Official Language Committee gi mifam da phongdokhiba wafam adu United People's Front UPF Manipurna yaningde hairi Council of Higher Secondary Education Manipur ko semna loba class 12 ki examination asi Haukraba matungda center kharada mahairoi singna changlakpa si mipainingai oide haina mahairoi loop Democratic Students Alliance of Manipur Desamna thadorokpa cherol amada haidi Desam gi Secretary Education and Academic Affairs Thongnaujam Somol Luwang na khuyek piduna thadorokpa cherolda Tungi afaba yumbiren semsi hairabadi examination sililang libasing amadi examination amagi mawong matau sapjana ngakna taunanaba honabada hena mateng pangsinduna punna khusamnana chatminaba yamna mathau tai exam haukraba matung mahairoi kharana center da changlakpasi mipainingai oi masi sililang libasingna khara kupna makhoi nungtigi taubra natragana nong phadokla haibadu yengsinba mathau tai center kharada asuk lukhraba tungi laibak lepkadoriba examination asida karigidamak thengna examination center da changlak libano haibasi nungnangba phawi masigi marumda karigumba kharadi soidana lairamgani maramsina sililang libasingna yengsinbiu hairi nakal amaromda kosemna loba class 12 ki Ngarang chemistry thokpa numit asida su hana gumna desamgi akhanaba team singna tongan ba center singda yengsinkhre Manipur da hokhiba pungkunga mari asigi manungda sample chani nifuhumdoi test tawbada miyoi manga positive oiba thengnaduna positivity rate ani dasmik ama yaukhre haire Moredagi Imphal tamna thawlakpa Maruti Suzuki van ama sinam amadi Bongyang manakta marakta laiba uku amada thomjillaga gari gurung chatpada nupi ama laikhidre driver na sokle thawdo asi ngarang ayu pung ani taba matamda thokhibani laikhidrabi nupi asigi maming Hayai Bibi chahi humfuga humdoi apokpa Abdul Soradagini hairi
Sora maning leikaidagini adubu mahaki Aadhaar Cardtadi mahaki leifam asi hata mana ingkholdagini haina leirami mahak thodok thokpamda laikanaba ngamdana laikidabani. Ben asigi registration number MN01 AK1285 ne. Thodok asida soklaba driver asigi mamingna Babur Sahi Nifu Apokpa Helim Kawi Sora Bazardagini hairi. India Union Home Minister Amit Shah na Parliamentary Official Language Committee gi mifam da leibak sigi awang nongpok state sing Manipur yauna class 1 dagi 10 phawba mahairoi singna Hindi loan bu compulsory subject oihangani haibasi umanglai sinpang sintha mahairoi lup usilna yaba ngamloi hairi. Makha tarakpada mapan yoiba pau khardang pijari. Thangji numita Kerala gi Palakkad district da Rashtriya Swam Sevak Sangha RSS ki activist ama bike tongba miyoi mangana thangna yanduna hatkraba matungda Kerala police na anti-social elements singda akanba warning piraduna social media gi khuthangda mihat aduga mari leinana irang thoongada message sing sandoktanaba khangankre. West Bengal gi Asansol Lok Sabha amasung Baligunj Assembly constituency singi by election singda Trinamool Congress ki candidate singna mai pakre. Uttar Pradesh ki Ghaziabad amasung Gautam Nagar da COVID-19 ki case sing hengalakpadagi state asigi Chief Minister Yogi Adityanath na thangji numita state asigi nation capital region NCR gi district pumnamak mikup nahom singna leinana ba khangankre. Telangana gi Khammam town da police na harassment bibidagi BJP gi worker ama suicide tawkibaga tension laikre haire. Bihar gi Bosahal Assembly constituency ki by election da RJD na mai pakre. West Bank ki town amasung village ki hada Israeli lanmi singa khut thokna bada Palestinian khongjang loi kya sokle haina Palestine Red Crescent Society na phongdokre. Thangji numit ki nongalamdai da Pakistani military force na Eastern Afghan province amaki border paringda rocket kaya kapsilakibada yamdrabada angang manga amasung nupi ama yauna miyoi taruk sire haina official singna phongdorakle. South Africa gi Kwar Zulu Natal province da ising ichang numaram oiduna sikiba mi masing punna chahum gamabudra manga sure haina government official amana phongdokre. Seoul kaya supna nong thaktagi yaungni attack kaya leptana chatharakliba misimina kaya thoklaba Ukraine gi port city Mariupol da mathok taba chana thaknaba potlamsing amasung atai supply sing pusinnaba honariba humanitarian convoy amada yauba rescue worker amadi diver taramanga Russian force singna phajinkre haina Ukrainian leader singna phongdokre. Ethiopia gi conflict thokliba awang ithang thangba Tigray region da UN gi ahenba aid convoy ama sangsinkre haina United Nations World Food Program UNFP na phongdorakle. Angauba officer amana amuba miyoi ama hatpadagi haukiba numit humni asida Michigan gi Grand Rapids da protest kaya paring naina chathakre.
सानबगी पाउदा लमदम असी महौसाना साना खोनबगी लमदम मांजिन थाना चटपा ngamba मियोइसिंगी हौरकफम अमा ओइना लाकली का हेना ताकपी तंबिरुद्रबसु मसा खक्तना होटनरगा मसागी मिंगचत थंबा ngamkiba सानारोइसिंग लमदम असिदा लेइतबा नते लमजिंग लमताक पिननबा वातपना मरम ओइरगा लमदम असिदगी अफबा सानारोइ का हेना मसिंग यामना पुथोकपा ngamद्रबसु मालेमगी थाकता मियामना सखंगलबा सानारोइ कया थोखरे कया अमसु हौरकली अदुबु माइपाकपा सानारोइ अमा ओइगे हारबदी मतम पुंबदा थक्सी खासी नाइना चटपा ओजासिंगना ताकपिरकपा वाफमसिंग लैवा ओइना खंदुना कनु होनबा अमदी इथक इरांगदा ताउदुना लेबदगी अमसुंग मयाई काबा चिंजाकतगी मतम पुंबदा लापथोकना लेबा मथौ ताइ हाइना नेशन थाकता कयारक हना मेडल लौदुना लमदम असिगी मिंगचत पुरखरबा थांगता सानारोइ लांगपोक लाकपम सितलना फोंदोरकले राजस्थान दा चथरिबा कुंथ्रागा मापन सुबा NTPC सब जूनियर नेशनल आर्चरी चैंपियनशिप की ngarang सानाखिबा नुपी मचागी मीटर 30 की इन्वेंटा स्टेट की आर्चर एल रोजिनाना पुन्ना पॉइंट 394 फंगदुना गोल्ड मेडल फंगबा ngamkhre यूथ अफेयर्स इन स्पोर्ट्स मणिपुर न सिंधुना था सिगी कुनगनी पांदगी मे मरी फावबा पांगथोकदोरिबा नॉर्थ ईस्ट रीजनल स्पोर्ट्स वीक आजादी का अमृत महोत्सव सरुक यानना बास्टेट फुटबॉल टीम की ममिंग ngarang ऑल मणिपुर फुटबॉल एसोसिएशन ना लाउथोखरे इंडियन रग्बी फुटबॉल यूनियन की लमजिंग मखादा बिहार ने युम्बु ओइदुना पटना की कनकरबागता लैबा पटलीपुत्रा स्पोर्ट्स कॉम्प्लेक्स चाही असिगी जून 8 12 फावबा पांगथोकदोरिबा 8 सुबा सीनियर नेशनल रग्बी 7 चैंपियनशिप अमदी चप मानबा मफमदा जून 13 18 फावबा पांगथोकदोरिबा 13 सुबा जूनियर नेशनल रग्बी 7 चैंपियनशिप मणिपुर रिप्रेजेंट तौननबा ट्रायल कम सेलेक्शन था सिगी तारीख 19 की नुथिल पुंग 3 हौदुना खुमल लंपाकी गेट नंबर 13 की प्रैक्टिस ग्राउंड पांगथोकलगनी हाइना एमेचर रग्बी एसोसिएशन ऑफ मणिपुर की सेक्रेटरी पी सुंदरना खुयेक पीदुना थादोरकपा चेरोल अमना खंगलकले मणिपुर हॉकी की ताम 2020-2021 की ओइबा चाही की जनरल बॉडी मिफम ngarang खुमल लंपा हॉकी स्टेडियम दा पांगथोखरे ऑल इंडिया फुटबॉल फेडरेशन सिंधुना चथरिबा हीरो इंडियन वुमेन्स लीग 2022 की ngarang 7 बटालियन ग्राउंड सानाखिबा मैच अमदा सेथु मदुराइना माता रुकमनीबु लक्सना गोल 3 अमदा माइथिबा पीखरे ऑल इंडिया फुटबॉल फेडरेशन सिंधुना केरला न युम्बु ओइदुना पांगथोकपा 35 सुबा नेशनल फुटबॉल चैंपियनशिप फॉर संतोष ट्रॉफी की ngarang अहुबा नुमिता वेस्ट बंगाल अमदी युम्बु केरला माइपाखरे अमसुंग ngarang सानाखिबा इंडियन सुपर लीग की मैच लखनऊ सुपर जायंट्स की KN राहुल ना नो आउट रन 3 लौदुना महाकी टीम ना मुंबई इंडियंस पु रन 9 दा माइथिबा पीनना बहनबदा चाउना मतेंग पांखरे अथेंगबदा मुंबई दा सानाखिबा IPL की अतोपा मैच अमदना रॉयल चैलेंजर बेंगलोर ना दिल्ली कैपिटल्स पु रन 13 दा माइथिबा पीखरे लोइसलकपदा मरोइबा पाव अमुहना मिनिस्टर तरुक वासक लौख्रे पोर्टफोलियो दी पिथोक्ट्री NPP अमसुंग JDU दा मिनिस्टर अमा फावबा पीखिद्रे थौबाल अमसुंग चुराचंदपुर डिस्ट्रिक्ट मिनिस्टर कांगले DMU की महिरोय अहुम सोकले एग्जाम थादनबा वारेप नखरे सिजो हॉस्पिटल की मेडिकल कॉलेज OPD एप्रिल 19 दगी हौरगनी हाइना डॉक्टर पालिना फोंदोरकले
ꯁꯦ ꯁꯝꯖꯥꯏ MPPꯒꯤ interim president खनख्रे दिल्लीदा नौना कोविड लाइचत वांखलकले हाइदे सोइना खुंदारिबा ई मरिसिंग पुनसिनबा मतम ओइरे हाइना सिरका मणिपुरगी प्रेसिडेंट सोमोरेंद्रो थोक्सोमना फोंदोखरे कोविशील्ड कापदगी लेखिदबनी हाइबा महैरोइ लेसाबी अमगी दमक लुपा क्रोर अमगी कंपेंसेशन तालकले हाइरे नोमिता खोंबान ताबमदा पारी एवार्ड पीरगनी हाइना लाउथोखरे हिंदी लोन नमफुदा चनहननबा थौरांगी मायोक्ता मियाम पुना खोंजंग चंगसिननबा सेम सादुना लैबिउ हाइना UPM na phongdokre Home Minister Amit Shah gi wafam Manipur da chanaba yaroi haina usilna su phongdorakle April 16 phawbada tonba bill sengdoktrabadi lengaki pau phonglaroi haina phongdokre amadi pauna kaithel paring da gari khamba thingbagi yathang phagi tare Pijariba pausing asiga loinana hauziki oinadi nuktigi phongliba pause singdagi lauthokjaba maru oiba pausing मियाम द पिजबा लोशिनजरी ताबिरिबा सिंबो मुका हना पुष्पारानी लाइश्रमना खुरुमजरी